Akaswani Imphal Ngangom Kiran Pau Pajari Ahanbada Maruiba Pau National Press Day Ginumita Manipuri Khangatlaba Pau Minipanda Mana Piduni Kai Kumnabu Utkrai Tongan ba lalolop singimi kuntramato ngasi sarkar da khulai thadok tuna sangjakrai lalobu singmo mahusagi sel purakna bahona riba sida security force sing sarkar bu mateng pangbina ba mukhyamatri nongthom birena appeal tauri Haingangi Margin Polo Complex amasung Mantri Pukhi gi Civil Secretariat ki sangmut sagal ibasing Mukhyamatri Nongthom Birena chatuna yangshin kre amasung Indonesia gi Bali da ngasi loishin khiba G20 gi mifamda Bharat da G20 gi presidency oina basina kre Ngasi National Press Day ginumita English ngani kunithoi gi oina Rajas gi khangalaba paumi nipanda manamathum pidunai kai kumnabo utkrai Directorate of Information and Public Relations na chinduna Imphal gi Palace Compound leiba Manipur State Film Development Society gi auditorium da pangtok pathorma mada mana singadu yanthokki National Integration and Communal Harmony da Best Editor gi mana Sanaleba Editor Ngangom Kiran da piki Parliamentary Reporting the Sanaleba ki Sub-Editor Taurem Bishojat Singh, Sana Khonabagilam da Huyalan Pau Sub-Editor Khumukcham Joychan Singh, Public Health and Hygiene Amasung, Rural Reporting da Sanaleba ki Paumi, Moirangthem Khage Mamitei, Art and Culture Gilam da Sanaleba ki Paumi, Robinson Wahingbam, Science and Technology da Sanaleba ki Paumi, Maibam Kennedy Singh Amasung, Women and Children da Sanaleba ki Paumi, Rabi Takhelmam da Manasing Pidunikai Kumnabo Utki. National Integration and Communal Harmony gi manada lupa lising nempu shawl ama citation ama amasung certificate ama yauri aduga atai manasing adudana lupa lising kunmanga shawl ama citation ama amasung certificate ama mam yauri Thormadu the Wangang with the Works Mantri Govindas Konthokjam na hai matam gi ahong kaya lakpa ke iroinana press media gi maru oibasu noma gi hangalakli lebak asida paumi singna mathau ningthina pangthok na bahana bada Press Council of India na loriba thodang yamna chawi lebak asina British ki makuta gi ningtama phangna ba sangsin khibe ihoda press amadi media na lokhiba thodang sing aikhoina khak kauthok pa yaroi Ningtam ihogi tungan bulusing kaya na makoy na putok pa pause singi kutangda bad basi pum na makitamoyda ningtam na bagi ihul pahon mangamki. Mahang na hay miyam amadi section kuringmak na press media gi maru iba khangdo na thagat na rabasu lamma sida thabak tawriba pawmising na yengliba hanthaba thakimi yenga sidi haujik su peningai oidri. Miyam gi madi leba ki yaifana bagi damak thabak tawriba pawmising bu mipum kuringmak na matam chupada ikai kumna pum thoi. Koiranti tawzariba koina aduga praja singsina media person sing or press ki leiba mi singse asibu caring tawba darkar ta yasin maramdi they are not working for themselves they are working for the welfare of the people makoi lana gi thaba amata natte part time hoina tawba su leite a few must be there part time gi thaba tawba khara kalairam be sahabi bodo more than 500 members lai hai koi member to ngasi telise hardly 150 or mado male na khanjai bain adu atai du kadai laikre adu aina khanja matamda akoi gi maikai da gisu akoina thangma khaktana tabam akoina makoi bu caring so tawiba makoi bu akoina nungsiba utpasi so darkar tai Thoromadu Saruk Yakiba Information and Public Relations Mantri Dr. Sapam Ranjan Singh na hai Paumi Singh na iduna phongliba paw singbu miyamna achumba ngaktane haina thajanari bani maramaduna Paumi Singh na paw ama iramdaida igadoriba paw adu kadai phawa chumlabano haibadu ningthina khanglaba matungda ibagi tangai phadablai Technology sakulakpagi matung ina smartphone gi juk asida I paw khudingmak second amagi manungda malem sinba thungna yawba ngamle maramaduna karigumba section hogdabadagi chumdaba paw phongluba tarabadi maduna khunai da chawna mangjaba kaya tholakpa yai Prajana the people na haibazi they say good news se rumpame good news se pame but reality that the mayam na pa bazizo good news yamna chamna gi ibudun to yamna akoigi setbacks or hypocrisy or things talking about corruption, these negative points. The man kandana
kenosi ripa bazi prajana pam bazi adu gumbe keno to uduna ana negative news na headlines mata tera kakhala ana positive news na maning de ta like this kenoni because everyone wants to sell the product and a unique selling proposition the negative news in a mathak ta ayam ka bo in ta if we can change this ultimately prajana good news ka mang thangal ha go pa badi negative news to the hell it's a fact Thoromadu Saruk Yakiba Social Welfare Mantri Haikam Dingon Hai Media na Rises Sakut Torang Saur Todang Lodi Paumi Singna Katok Pagaloina na Tori Todang Singbo Sakang Bagaloina Makoy Gidamak Sarkar Gimaki Pang Bayaba Mateng Sing Makata na Pang na Bohanabada Mahak na su Angam Todang Logani Asigumba Sinpam na Tabak Tori Paumi Singda Kihan Kangan Ba Amadi Makal Amatagi Aran Pressure Pidanaba Mantri na Apil Tauki Thormadu the All Manipur Working Journalist Union ki President Wangkemsa Samjai Editors Guild Manipur ki President Khogendra Komdram Amadi Manipur Hill Journalist Union ki President Peter Adani Sharukyaki Mana Yantopu ki Thorum Adugi Manguinena The Media's Roles in Nation Building Haibasida Seminar Amasu Pangtoki Tongan ba lalhulup singi miyoy kuntra matunga se sarkar khulai tharok tuna sangjakre Imphal gi ahan ba Manipur Rifles ki banquet hall pangthokpa homecoming gi thorma mada lalhuba sing aduna Mukhyamantri Nongthomam Birenda khurai tharok tuna sangjaki lalhuba sing adugi manungda KCP PWG gi miyoy 38 UNLF gi miyoy mari Pripak ki miyoy taruk KYKL dagi ahum amasung Pripak BC dagi miyoy ama yauri Lalo sing aduna loina rakiba khulai sing manungda M16 rifle ama M4 carbine ama lethot gun ama single barrel rifle ama .32 gi pistol turret .22 gi pistol ahum 12 mm bore pistol ama marumanga lethot cell ahum amasung IED ama yauri Thormadu the Wangang with the Mukhyamantri na hai tongan maram kharadagi yum thadokuna salurabasing mahuksagi ishelda amuk halakpa si taramna oi amasung yamna thagat ningaini awang nungpuk lamda masi matam amadadi lalhobagi samasyana shanti raksa gi phibam yamna sokchilure adubu kendrada Pradhan Mantri Narendra Modi amasung Griha Mantri Amit Shah gi lamjing makhada anobu thoksil thorang kaya paikhatuna rajniti gi oiba ahongma kaya lakpadagi hojikti singthaningai oina phibam phagalakle Raja Sidasu Sakut Thorangi Tabakaya Paket Pagalona, Laminer Bakam Kaya Marakta, Henam Haba Mari Shagat Pagamle. Mahagna Hai, Kendra Sarkana, Nagari Kurimaki Marakta, Kenaba Pumatadokuna, Punna Himinaba Yanaba, Anobu Toksil Thorankaya Paikalakli. Raja Sidasu, Santi Raksagipium Pagalakpadagi, Police Station Taramangana Konma from the Armed Forces Special Powers Act Apaspa Loktokre. Mausagi Ichella Halakpa Pamo Lalawasingda, Noimaru Amapawa Kapa Yaroi Haiba, Griha Mantri Amit Chahana Pongdoki Wapamadubu, Amuk Ananing Singladuna, Mukhyamantri Nahai, Lalawasing the Mausagi Ichella Halaknavagidamak, Wari Sanaduna Waroshin Purknaba, Sarkana Matam Chupada Tong Laun Hangduna Lady. Lalawasing Mausagi Ichella Purknaba Sarkan Honaribasida, Raja Sida Lariba, Security Force in the Sarkar Mumateng Panganabasu, Mukhyamantri na Apil Tauki. Any form of law, central government right away, homecoming ceremony, sound, Matampuna of the Honorable Union Home Service, Lao, Nande, China people, Nana, we are Musumadana, they ministry, Southern and Water ministry, and the Napola Homatanda, Napoli Yuna and Homatanda, a sufficing, no way to leave a couple of FIR and Mendoza, I'm in charge in the height of my commitment. Tabironi, Maduma, equity government away. On coming the Labushi, the car from one Copa, saying from one Copa, we know in a period that we have to remember, honorary government with priority. Thoromadu the Mantri Singh Govina's Kontoxum Tongam Biswasit, Dr. Sapam Ranjan L. Susindromasung, Civilamadi Police Kimakok Tongba Official Kaya Sarukyaki. Tabiriba Pausi, Akas Bani, Imphal Dagini. Mukhyamantri Nongthomam Birena si Haingangi Marching Polo Complex da Satuna Sagol Kangjerui Amagi Mitam Sariba Masung Sagol Kangje Shanapam Sariba du Yangsinkre Tungda Mukhyamantri na Mantri Pukhi da Samgut Leba Civil Secretariat ki building Singipium su Yangsinki Khongchat Azda Works Mantri Govinas Kontoxam PDI ki Chairman L. Rameshwar MLA Singh T.I. Sham Kumar Masung Kurajim Loken Loinaki Thaunagjum Sauba Memorial Charitable Trust na Langolgi All as Home the Leriba Ahal Oriba Mioshingda Tha Khudingi Leptana Pension Pibagi Thorum November Thagi Oinanga si Pangtokre
old age home asida pangthokpa chamba thorum amada pension gi senpham sing adu yanthokki thorum adu wangang mada trust asigi managing trustee thongnawjum roman hai masa masu oiriba singna ahal oriba mama pa singbu minung sigi wangmada old age home da thamjin bahibasi yamna tawhidaba thabak amani masa masu singna nisa sizinarkpa madi tongan maram kayadagi makhoigi mama pa singbu hanna yengdabagi thawng ama khunai asida uraklibasi afaba khudam natte mahangna hai mukhyamantri nongthom birena drakki mayokta akanba khongjing ama sangsilibasi yamna thagatningai ni khongjing asi mai pahna bohanabada trust asigi maikeidagi pangba yaba matengsing pangani hanasu Sri Romanna makhatana phongdokki Koigi Manipur drug haiba pot asina mama mapa ungsiba khangakte magi asa manau ungsiba khangakte sidagi hora aga imung da apikpa landagi sum asoba lan ama oite altuga akoina ngasi thawum sawa memorial charitable trust asina akoina pension pichari pa khosari pa aside drug saba amasum ahal laman bu taki tawoina tobiba haibase tobigan no haide dingi aduga akoigi handak honorable CM abung biren aso drug ki khongjam da sangan birai ba tabak thawum singna je akoigi trust na su haidingai leitana thagasari Sangai Festival gi mangwina lokot pa section thorangi suruk ama oina ngasi Bishnupur District Police ki kangbuna Nambol Bazar area da thiboma gi thabak sathakre maduda mioi humputara verified tawbada mioi ahumdi matik sab saktak che yarum dabadagi Nambol Police Station da sinakre hairi Mathang thagi tara teretagi taramapan phaw pangthok kodoriba Komla Festival mai pakna pangthok nabagi matangda Tamenglong Deputy Commissioner Paun Jadap na sababati oidun ngasi District Headquarters da laiba Mini Secretariat da mifama pangthok tuna kupna khanane nakre mifama da District Level Officer sing sark yaki Festival asi yaw bulakpada Mukhyamantri na sangaram gadaba tongan project singi matang su mifama duna hanna yengsinki केंद्र की ngaksil मंत्रालय के जॉइंट सेक्रेटरी अमसुंग केंद्र की प्रभारी अनुराग बाजपाई नंगसी एस्पिरेशनल डिस्ट्रिक्ट ओरिबा चांडल जिला द लाक्तुना सखो थोरंग थबक सिंग यांगसिन ख्रे जिला सिग डेप्यूटी कमिश्नर के ऑफिस पांग थोप मिफम मदा श्री अनुराग ना सरक यारदुना डिस्ट्रिक्ट एडमिनिस्ट्रेशन के मिहुत सिंग वारी शानकी मिफम मदा चांडल के डेप्यूटी कमिश्नर मयांगलम राजकुमार ना जिला सिद पाइकलेब सखो थोरंग सिंग मतंगदा मरिक चुमना पाउदम की मिफम मदा की तुंगदा श्री अनुराग बाजपाई ना जिला सिग टोंगन फुंग पाइकलिबा इंफ्रास्ट्रक्चर सिंग संगत छगलिबा सिंग अदु यांगसिन की मोरे की खुजाइरोक तुरेल सेंगबगी थोरमा मंगासी पांगथोक्रे थोरमदु आइखोई की तुरेल सिंग ngak sen बाहिबो वखलोन की मखादा ईस्टर्न साइंस स्कूल मोरे अमदी गेटवे इंटरनेशनल स्कूल मोरे की महिरोई सिंग अमदी ओजा सिंग याउना खुजाइरोक एंड लाइरोक एनवायरनमेंट प्रोटेक्शन कमिटी मोरे न सिंदनु पांगथोक्के बनी थासी कुनमाथोदी कुनिपान फावो गोवा दा पांगथोकदरिबा इंटरनेशनल फिल्म फेस्टिवल ऑफ इंडिया दा मणिपुर स्टेट फिल्म डेवलपमेंट सोसाइटी की माइकेदिगी मियोय अहम सरक यारुगनि हरि मखोय सिंगदुदी फिल्म क्रिटिक असंगबम नेत्रजित पौनफुंगी फिल्म जर्नलिस्ट बोनी थोंगामचा मसुंग हानगी फिल्म फॉलम मणिपुर की चेयरमैन एस मंगोल जाउ सिंगनी असम राइफल्स के खुगा बटालियन सिंधुनगा से सोरसानपुर जिला के हियांगतम खुनौ द फ्रेंडली वॉलीबॉल मैच अमा पांगथोक्रे अमरमदा असम राइफल्स के सोरसानपुर बटालियन सिंधुना सिंगाट सब डिवीजन के मनुंग दलाइबा ESM सिंगवारी सानबगी थोरम अमसु पांगथोक्रे आकाशवाणी इम्फाल की पाउ ताबिरी इंडोनेशिया की बाली ngasi loisinkiba G20 की मिफमदा भारत G20 की प्रेसिडेंसी ओइनब सिनखरे मथंग थागेमदगी भारतना ऑफिशियल ओइना G20 की प्रेसिडेंसी ओरेगनी ngasi loisin बनुमिता इंडोनेशिया के राष्ट्रपति जोको विडोडोना प्रधानमंत्री नरेंद्र मोदी दा G20 की प्रेसिडेंसी ओइनब सिनकी मिफम लोशिनबगी थर्मद वांगांग मद प्रधानमंत्री नरेंद्र मोदी ना हाई भारत G20 की प्रेसिडेंसी ओइब फंगदरबासी लेबाक असि मिपुम खुदिमक्की साउथोक चनिंगाइनी मालेम गोयना उंखनबा सेल थुंगी खोंजल तपथबा चुनजाक अमसुंग एनर्जी की ममन वांखलकपमदी कोविड लाइशन मतम सांगना अवाबा कया पीरुबगी यामना लुरब तानफम असिद भारतता थाजब मिटेंग अमगलोइना फम असि सिनरकपनी अरोइबदा मरुवे पाउ अमु हन्ना नेशनल प्रेस डे की निमित्त मणिपुर की खनगलब पाउमिनी पान मनामत वतुम पीदुनि काई खुमनब उठक्रे टोंगान बलालोब सिंग मे कुंथ्रामाथोय ngasi सरकार दा खुलाई थादोक्तुन संगजख्रे लालोब सिंगबो mahusagi sel पुरकनब होनरिबसिदा सिक्योरिटी फोर्स न सरकार बु मतंग पांगमिनबा मुख्यमंत्री नोंगतुम बिरेन अपील तौरी हाइंगांगी मार्जिंग पोलो कॉम्प्लेक्स अमसुंग मंत्री पुखी के सिविल सेक्रेटरीट के संगुत सागलेबसिंग मुख्यमंत्री नोंगतुम बिरेन चतुन यांगसिनख्रे अमसुंग इंडोनेशिया की बालिदिंग सिलोसिन की G20 की मिफम द भारत G20 की प्रेसिडेंसी ओइनब सिनख्रे पाउलोजरे